ꯑꯩꯅ ꯏꯈꯤꯕ ꯏꯁꯩꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯃꯇꯦꯛꯅ ꯁꯛꯄꯤꯌꯨꯕ ꯌꯥꯃꯨꯡꯁꯦ ꯌꯥꯃꯨꯡꯗꯒꯤꯅꯦ ꯑꯩ ꯏꯁꯩꯒꯤ ꯑꯥꯔꯊ ꯑꯌꯥꯝꯕꯅ ꯈꯪꯈꯤꯕ ꯄꯥꯝꯕꯗ ꯃꯣꯠ ꯑꯁꯦꯡꯕꯩꯗ ꯍꯥꯏꯖꯤꯟꯅꯕꯗꯤ ꯃꯣꯠ ꯆꯥꯟꯅꯕ ꯑꯗꯨꯅꯕꯨ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯏ ꯑꯗꯨꯝ ꯍꯥꯏꯁꯦ ꯍꯣꯏ ꯏꯔꯛꯈꯤꯕꯗ ꯑꯗꯨꯝ ꯏꯄꯥꯝ ꯄꯥꯝꯅꯗꯕ ꯌꯥꯃꯨꯡꯅꯁꯨ ꯃꯁꯥ ꯍꯦꯟꯅ ꯈꯣꯏꯗꯥꯈꯤꯗꯕ ꯑꯩꯅ ꯑꯐ ꯑꯐꯕ ꯍꯥꯏꯖꯤꯜꯂꯒ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯌꯥꯎꯈꯤꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯐꯤꯂꯤꯡ ꯁꯛꯄꯗꯣ ꯃꯌꯥꯝ ꯈꯪꯉꯅꯤ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯀꯥꯕꯜ ꯁꯛꯀꯤ ꯇꯤꯖꯤꯜ ꯌꯥꯗ꯭ꯔꯦ ꯀꯔꯝꯅ ꯀꯥꯎꯉꯝꯗ ꯃꯄꯣꯛꯁꯤꯒꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠ ꯍꯧꯕꯗꯣ 이반이도 미치기 공책하고 ꯑꯩꯅ ꯈꯜꯂꯦ ꯌꯥꯝ ꯐꯖꯩ ꯗꯥꯏꯃꯣꯟꯒꯤ ꯅꯨꯄꯤ ꯑꯣꯏꯖꯥꯠꯅꯤ ꯅꯪꯅ ꯁꯛꯄꯒꯤ ꯑꯩꯈꯣꯏ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥ ꯊꯥꯒꯠꯅꯕꯅꯤ ꯁꯛꯀꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯪꯗ꯭ꯔꯦꯕ ꯀꯩꯗꯧꯗꯣꯏꯅꯣ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯇꯧꯅꯔꯤꯕ ꯏꯁꯩ ꯈꯔꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯩ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯅꯤ ꯀꯥꯟꯗꯗꯤ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯌꯥꯝ ꯐꯥꯎꯈꯤꯕ ꯃꯤꯌꯥꯝꯅꯗꯤ ꯈꯪꯗꯕꯗꯨ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯗꯤ ꯌꯥꯝꯗꯤ ꯐꯥꯎꯈꯤꯕ ꯃꯤꯗꯤ ꯈꯪꯈꯤꯗ꯭ꯔꯕ ꯃꯥꯗꯤ ꯀꯌꯥ ꯃꯥꯅꯤ ꯎꯗ꯭ꯔꯦ ꯌꯥꯝ ꯐꯖꯈꯤꯕ ꯌꯥꯝ ꯐꯥꯎꯈꯤ ꯃꯤꯌꯥꯝꯅꯗꯤ ꯈꯪꯈꯤꯗꯦ ꯃꯤꯅꯗꯤ ꯈꯪꯅꯈꯤꯗꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩ ꯂꯣꯏꯔꯦ ꯍꯟꯗꯤ ꯍꯟꯅꯤꯁꯜꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏꯀꯣ ꯑꯩ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯏꯁꯩ ꯀꯨꯝꯕꯤꯈꯤꯕꯅꯦ ꯑꯩꯈꯣꯏ ꯗꯤꯀꯤꯅ ꯏꯁꯩ ꯑꯃ ꯐꯥꯎꯍꯟꯕꯤꯔꯝꯕꯅꯦ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯃꯥꯁꯤ ꯂꯪꯊꯣꯛꯄꯤꯔꯝꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯁꯤꯗ ꯁꯥꯔꯤꯁꯦ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯔꯛꯄꯁꯨ ꯀꯥꯏꯅꯕ ꯉꯥꯛꯇ ꯍꯥꯏꯃꯟꯗꯅ ꯑꯩꯁꯦ ꯀꯥꯏꯅꯔꯦ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤ ꯅꯨꯄꯥꯗꯤ ꯉꯥꯏꯕꯗ ꯁꯦ ꯗꯥꯏꯂꯣꯛ ꯄꯛꯇꯕ ꯑꯝꯇ ꯇꯧꯔꯝꯁꯤꯔꯥ ꯇꯜꯂꯦ ꯗꯥꯏꯂꯣꯛ ꯄꯛꯇꯕ ꯑꯝꯇ ꯇꯧꯔꯣ ꯅꯪꯒꯤ ꯗꯥꯏꯂꯣꯛ ꯉꯥꯏ ꯉꯁꯤ ꯉꯝꯃꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯄꯩ ꯇꯥꯏ ꯍꯩ ꯑꯗꯨꯝ ꯇꯧꯔꯦꯕ ꯏꯁꯥꯁꯦ ꯗꯥꯏꯂꯣꯛꯇ ꯇꯧꯔꯛꯄꯗꯣ ꯗꯥꯏꯂꯣꯛ ꯆꯪꯉꯣꯏꯁꯦ ꯗꯥꯏꯂꯣꯛ ꯄꯛꯇꯕ ꯑꯝꯇ ꯇꯧꯔꯣ ꯄꯛꯇꯕꯁꯨ ꯂꯩꯇꯦ ꯗꯥꯏꯂꯣꯛ ꯄꯛꯇꯕ ꯑꯝꯇ ꯑꯐꯕ ꯇꯧꯔꯛꯀꯅꯣꯕ ꯉꯝꯃꯣ 계산해줘 부럽잖아 내가 어떻게 와리는 와 있다 디기 एक्सरसाइज अच्छी दिए जो ने अच्छा फ्री फोंतोरो है मैं फ्री माई कलर दी तुम खागे फ्री ब्लैक कलर ब्लैक पाप अबे तो डायलॉग दे तो बात है फ्रेश हो गया ममता मैं नुआय ममता तो कनो ना तबा ओजा चाव ना तबा ओजा कनो ओजा ना खुन ममता तो ओजा हाउस है नंतर हाउस जो हायो